Bu taram nok cebog loinana ikok munna kulam jari mayam mamangi video da yamna saunai ngangjagre madugi demakta mayam ngapi waina jari aduga loinana ngasi mukbang pujaragle hotel karaga loinana sela ye kangau asida soibu mirom ama lei jare mayam soibu miromba siga nga masa thong ama mimi singju mayam mimi singju mayam sa de mang sida ko ire lai gi su ta da base ni pu dari lani yam na kalle duga sinau mayam bu mayam puno ku amuka nam kuram jadi kangai pangna yai pare maitei mana yai pare maitei puno mak malem sida leiba maitei kuting mak apun boina leiminasi nungsina sana hingminasi masi aigi maikai dagi nuluk namu haijari do chadri mang sida mayam ai teng taduk sege lagi singju sisu mayam wile mimi singju sa gen kanjara ko morok to mai lo kanto morok gi morok to ina manam nung siba to adu go ina ta ai daga tamo siga mayam ngari ka di apsadre ko ngasi di ado mimi yaw ra nina ngari di maitegi singju yo ina di ngari se yamna kupsu natraga ngari apa se yamna maru ya manam di manam siba morong ina pa na hawra ni mayam manam se fugai re manam se yang sabar ujar ke kerap cerak ya an baca kom sidi isinau mayang ini se hào đấy, nó hào được không? Nó hào đấy, mấy đá lên mẹ, nga mà sao vậy? Cái ta này ra rồi, ya mi cái content na, giao ra cái video xem mà suy hay này ra đấy, nó này thì sak mukbang tau banina mukbang gi loina nai nong ba tong pam jara su do dum blok nam je ba adu hen na view ka bagi adu da tau bagi adu gi wainte mai te yai na pan gi badu da yam nungai ta ba ko gi sirani ai ba wai do siram dai na ha gi badu adu adi aina saw ki na thangat pani ko mayam ma soya jaw ra su mayam na piu mayam haijari ba adu ai tina sawning gi ba oi aina budi kai su tau ngam ga da budi na te adu ga migi nuai ta wai ko mi no da bet comment tarak da adu kada tau gra di pa ba reply to matik chana pipi da di pa ba adu meite hai ta di malem si da lei ba tv si da lei ba wall si da lei ba meite puno pu adu sing ya ba adu kang lei pa ki meite ya na adu limited to na adi fix na adi particular na pan gi bani na yamna nungai te adu isu
ꯃꯩꯇꯩ ꯍꯥꯏꯇꯥꯔꯗꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯗ ꯂꯩꯔꯝꯕ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯆꯤꯡꯈꯠꯂꯨꯕꯗ ꯑꯦꯟꯁꯦꯁꯇꯔꯁꯦ ꯑꯩꯈꯣꯏꯅ ꯑꯦꯟꯁꯤꯌꯟ ꯃꯇꯝꯗꯒꯤ ꯑꯣꯏꯅ ꯍꯧꯗꯣꯔꯛꯄꯁꯦ ꯀꯪꯂꯩꯄꯥꯛꯇꯒꯤꯅꯦꯕ ꯑꯗꯨꯅꯅꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯄꯥꯟꯗ ꯂꯩꯒꯦꯔꯥ ꯌꯥꯗ ꯂꯩꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯗꯤ ꯀꯪꯂꯩꯄꯥꯛꯅꯦꯕ ꯑꯗꯨ ꯈꯪꯒꯗꯕꯅꯦꯕ ꯏꯁꯥꯅ ꯑꯗꯨ ꯈꯪꯗꯕꯤꯗ ꯄꯉꯥꯡꯗ ꯉꯥꯡꯉꯒ ꯌꯥꯗꯦꯕ ꯑꯁꯤꯅꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕꯗꯤ nói cùng hết luôn soygun 이러면서 좀 그래 와라 이러면 그냥 ngồi ra mà hỏi cũng vô mà chỉ ăn bay ra đây mà không cái cái qua lại cuốn nó áp rồi chẳng sao à em sana wari sare na ma'am warau bi gano ai di mukbang ni na sam sara hai bata ba ai so content da so be ngang ba da so yaw di ma'am ai bi da comment da chung tuk na bagi chanja pi biu ma'am yoi ba ji kana su achong bata chat pangam ponte no ba tu so be yaw ya ma'am na mẹ asoi bây giờ tại cái gì mẹ ngạc tiêu hay gì vậy
ꯅꯣꯂꯨꯛꯅꯗꯤ ꯍꯥꯏꯖꯔꯤ ꯑꯩ ꯉꯥꯡꯕꯁꯨ ꯀꯌꯥ ꯍꯩꯇꯦ ꯃꯌꯥꯝ ꯉꯥꯡꯕꯁꯦ ꯍꯩꯇꯕꯅꯤꯅ ꯃꯤꯅꯁꯨ ꯌꯦꯡꯅꯤꯡꯕ ꯀꯌꯥ ꯐꯥꯎꯗꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯁꯨꯛ ꯌꯥꯝꯅ ꯀꯪꯂꯩꯄꯥꯛꯇ ꯋꯥꯅꯔꯤꯉꯩ ꯀꯥꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯈꯤꯇꯪ ꯍꯣꯏ ꯃꯥ ꯑꯉꯥꯡ ꯀꯌꯥ ꯆꯥꯎꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯏ ꯍꯥꯏꯕꯕꯨꯗꯤ ꯌꯥꯏꯑꯕ ꯑꯗꯨ ꯍꯥꯏꯕ ꯌꯥꯗꯦꯅꯦ ꯑꯗꯨ ꯃꯁꯥ ꯈꯛꯇꯒꯤ ꯈꯜꯂꯒ ꯌꯥꯗꯦ ꯃꯤꯁꯤꯡꯅ ꯀꯪꯂꯩꯄꯥꯛꯇ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯑꯗꯨ ꯃꯁꯥꯗ ꯈꯤꯇꯪ ꯑꯣꯏꯁꯨ ꯈꯟꯖꯒꯗꯕꯅꯤ ꯔꯤꯜꯁ ꯁꯦꯝꯕ ꯈꯪꯗꯦ ꯐꯦꯁꯕꯨꯛꯇ ꯔꯤꯜꯁ ꯁꯦꯝꯕ ꯈꯪꯗꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯍꯥꯏꯗꯨꯗꯤ ꯐꯅ ꯌꯦꯡꯅꯤꯡꯅ ꯁꯨꯝ ꯑꯗꯨꯃꯛ ꯊꯣꯔꯛꯑꯕꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨꯝ ꯃꯁꯥꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯌꯦꯡꯗꯗꯤ ꯌꯦꯡꯕꯤꯔꯨꯅꯨ ꯌꯦꯡꯗꯗꯤ ꯌꯦꯡꯕꯤꯔꯨꯅꯨ ꯌꯥꯔꯣꯏꯑꯕ ꯚꯥꯏꯔꯦꯜ ꯆꯠꯂꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯝ ꯊꯣꯛꯂꯛꯇꯣꯏꯅꯤ ꯅꯣꯡꯃꯗꯤ ꯑꯗꯨ ꯚꯤꯗꯤꯑꯣꯗ ꯌꯥꯝꯁꯜꯂꯗꯤ ꯑꯗꯨꯝ ꯊꯣꯛꯀꯗꯧꯅꯤ ꯅꯪ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯁꯦꯝꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯁꯣꯏꯕ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨ ꯁꯣꯏꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨ ꯃꯥꯒꯤꯗꯨ ꯍꯦꯟꯅ ꯁꯣꯏꯔꯦꯕ ꯌꯥꯗ꯭ꯔꯦꯕ ꯉꯥꯛꯄꯤꯔꯣ ꯍꯥꯏꯕꯐꯥꯎꯗ ꯑꯩ ꯏꯁꯥꯗ ꯄꯦꯟꯕ ꯈꯤꯇꯪ ꯋꯥꯠꯂꯦꯕ ꯍꯣꯏ ꯉꯥꯛꯄꯝꯕꯨꯗꯤ ꯀꯨꯏꯀꯣ ꯃꯌꯥꯝꯅ ꯅꯨꯄꯤ ꯆꯥ ꯑꯣꯏꯕꯅꯤꯅ ꯃꯥ ꯍꯣꯏ ꯈꯪꯖꯗꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅꯤ ꯌꯥꯅꯤ ꯏꯆꯟꯗꯨꯅ ꯑꯗꯨ ꯊꯃꯣꯏꯗ ꯑꯗꯨꯝ ꯀꯩꯅꯣꯝ ꯏꯐꯥꯎꯗ ꯐꯥꯎꯋꯦꯕ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯂꯩꯇ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕꯒꯤꯅꯤ ꯀꯪꯂꯩꯄꯥꯛ ꯂꯩꯕꯒꯤꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯃ ꯂꯩꯖꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃ ꯂꯩꯖꯩ ꯀꯟꯇ꯭ꯔꯤ ꯑꯃ ꯂꯩꯖꯩ ꯍꯥꯏꯕꯗꯨ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯩ ꯑꯇꯣꯞꯄ ꯃꯤꯌꯥꯝ ꯃꯆꯥꯅꯐꯥꯎꯗ ꯀꯂꯛ ꯌꯦꯡꯊꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯩꯇꯩ ꯃꯆꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯏꯚꯟ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯆꯠꯄꯧꯗ ꯑꯩ ꯏꯁꯥꯃꯛꯇꯐꯥꯎꯗ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅꯤꯗꯥꯅꯤ ꯑꯩꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅ ꯂꯩꯔꯕꯅꯤ ꯃꯣꯏꯅ ꯈꯔ ꯑꯅꯤ ꯑꯍꯨꯝ ꯊꯥꯖꯕ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯏ ꯑꯗꯨꯃꯥꯏꯅꯗꯤ ꯁꯞꯄꯣꯔꯠ ꯅꯠꯇꯦ ꯑꯗꯨꯝ ꯃꯁꯥꯅ ꯃꯁꯥꯗ ꯀꯥꯎꯁꯟꯖꯕꯒꯨꯝꯕꯅꯤ ꯃꯁꯥꯅ ꯃꯁꯥꯗ ꯐꯨꯖꯟꯖꯕꯒꯨꯝꯕꯅꯤ ꯑꯗꯣ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯣ ꯏꯆꯟꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯑꯗꯨꯝꯐꯖꯅ ꯊꯥꯒꯠꯄꯤꯌꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯎꯗꯣꯏꯅꯤ ꯃꯩꯇꯩ ꯃꯁꯦꯟꯗꯤ ꯑꯗꯨꯝ ꯄꯨꯟꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯇꯅꯤ ꯑꯇꯣꯞꯄ ꯃꯤꯌꯥꯟ ꯆꯥꯅ ꯔꯦꯁꯄꯦꯛ ꯊꯝꯗꯣꯏꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯁꯤꯗ ꯁꯤꯡꯖꯨꯕꯨꯗꯤ ꯈꯔ ꯂꯩꯔꯝꯃꯤ ꯑꯩ ꯆꯥꯛꯁꯨ ꯑꯗꯩ ꯃꯊꯦꯜ ꯑꯇꯩꯁꯨ ꯌꯥꯎꯕꯅꯤꯅ ꯍꯦꯟꯅ ꯆꯥꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯥꯡꯈꯤꯕꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯁꯦꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯧꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯤꯌꯥꯔ ꯂꯥꯏꯛ ꯑꯗꯨꯒ ꯀꯣꯃꯦꯟ ꯑꯁꯤ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯍꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯇꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯏꯌꯥꯗ ꯌꯥꯔꯦ ꯑꯗꯣ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝ ꯑꯩꯁꯨ ꯍꯥꯏꯗꯤ ꯍꯩꯇꯅ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ